Ngasigi video se option basic ki ahanba video oidoini ngasi takadova topic ti option je karino haibagi matang dani financial market ta option haibase derivative makhal amani na hainai aduna option je khange hai taragadi derivative haibase karino je khangdragadi option hai je karino khangwe aduna derivative se karino haibado ado hani yengsi derivative ki definition sida pirisne no yengkanda gyan tarambe taramdabe finance की मतांग दा पाक खंग द बोई तारगदी हाबदी अनो बोई तारगदी अयामना ज्ञान तारमोय यामना लाइब मोंग द फाइनेंस का मरी लेना द विदई एक्सप्लेन तोरकेबको डेरिवेटिव हाई तारगदी पोट अमसे सिदगी सेमदोक सादोगा अतोप पोट अम साबसे सिसिबु डेरिवेटिव हाइरगा खंगने ज्ञान तारेको इंग्लिश मतेम हाबगे पोट अम सिदगी डिराइव तोरगा अतोप पोट अम सारकपसिबु derivative हायरगा खंगने यारेको खुदम ओइना हायरबदा येन से ब्रॉयलर ओइगेरा मैते येन ओइगेरा को येन से मागी derivative से करी करी ओइबे हाय ता येन अताव से मागी derivative ओइबे मरम दे येन अताव हायबे से येन दगी सारा इने को येन दे सेंदो गा तावरा सारा इने दना अतोप derivative सु मैम लैदी येन थोंग बसे सु येन थोंग बाहाय पोसे येन दैने बसे मै नत्रा अदगी येन सिंगजु सुमाना derivative मैम लैगरे ज्ञान तारेको अदुना हारिबा येन सिंगजु ओइगेरा अतावबो ओइगेरा अथोंबो ओइगेरा सिसे येन दगी derive तोरो सारकपने अदुना मोइ सिंगजे येन गी derivative ने ज्ञान तारे फाइनेंशियल मार्केट ता मो आई ज्ञान थाना मो एक्सप्लेन तोरागे फाइनेंशियल मार्केट ता मरु ओइना derivative मखल मरी लै फॉरवर्ड फ्यूचर ऑप्शन दुगा स्वैप मोइजे गसाइगी येन अताउबा येन सिंजु अदगी येन थोंबा काइन तौदो अदुगुमने मखल मखल नेबो अखोइना ngasi नैनागदोइसे ओनली ऑप्शन गी मतंगदने खोइना ट्रेड तौरिसे मरु ओइना अतैददि तौदेको फ्यूचर ऑप्शन गजे सि अनिसिदने मयामना ट्रेड तौनरिसे फ्यूचर सिजु खंगबा दरकार लै तौबदो फ्यूचर गी मतंगदा कोन अतोपा वीडियो में आई फजन एक्सप्लेन तौगे स्वैप का फॉरवर्ड का दी एक्सप्लेन तौरोय ngasi वीडियो सिदरा ऑप्शन की मतंग ने एक्सप्लेन तौगदोइस अदो डेफिनेशन जे मु येंगसे डेरिवेटिव बिबो डेरिवेटिव हाइबसे डेफिनेशन सी मतुंग इंदा माचे फाइनेंशियल इंस्ट्रूमेंट अमन है दो फाइनेंशियल इंस्ट्रूमेंट है अतेमत नते खोइना फाइनेंस चागु मतमदा बोन काइन तारिदना अदगी स्टॉक काइन तारी क्रिप्टो अदगी करेंसी काइन तारी ज्ञान तारबा सुबा एसेट सिंजे सिचुबु फाइनेंशियल इंस्ट्रूमेंट हायरा खंगे सिदैदा कोई बाय सेल तौबे आइदना अदुमाइना ऑप्शन हारिसे सि डेरिवेटिव मखल मने हाइग्रेदना ऑप्शन हारिबो पोसिसु क्रिप्टो काइ लैदो अदगी स्टॉक काइ लैदना अदगी बोन काइ लैदा अदुमाइना मासु फाइनेंशियल इंस्ट्रूमेंट मखल अमनी हाबने ज्ञान तारनी को करम फाइनेंशियल इंस्ट्रूमेंट नो हाइ तारगदी मागी वैल्यू से अतोप अंडरलाइंग एसेट अमदगी डिराइव तौरगा सारपो फाइनेंशियल इंस्ट्रूमेंट मखल अमनी हाबदी माजे कनादगी सारपनो काना स्टॉक तगिसु साबे याय ज्ञान तारे को स्टॉक तगे है तारगदी रिलायंस की डेरिवेटिव मैम लय रिलायंस की फ्यूचर लैरी रिलायंस की ऑप्शन लैरी हारिबा फ्यूचर और ऑप्शन हारिबा डेरिवेटिव अनी जे कनादगी सारपनो हारे कांदा मागी अंडरलाइंग एसेट तुदे सारपने हाइबदी रिलायंस की स्टॉक तुदगी साराइने ज्ञान तारेको अदुना मागी वैल्यू से रिलायंस ता याम चातीना डिपेंड तोय खैको सिनी मागी सी डेफिनेशन जे एक्सप्लेन तोरिसे से फरे से रिलायंस की ऑप्शन जे आई जेरोदा दा चंगा ताके सिगी जेरोदा की अकाउंट जे खोई साई की अकाउंट नि अइना हदा खांगमनी लाम लिसिंग मफु हपसिल थमबनी सिदैदी अइना चिन्न का ताकपै यादबा हाइ तारे ट्रेडिंग तौबददी प्रैक्टिकल गा लोइना रगा अइना सु ट्रेड तौरगा मयामदा शो तौरगा क्याम तोंगे क्याम मांगे कमाइन तौनी खोकनी हाबदो आई ट्रेड तौरगा मयामदा उटके तौबनी सिदा वाच लिस्ट सिदने रिलायंस एन थाबिरो दुगा मथक सुम चिंखलो सिंगर काना पीईसी एना मैम थोइदना सिसे रिलायंस की डेरिवेटिव नेबा करम डेरिवेटिव नोय काना रिलायंस की ऑप्शन ने ज्ञान तारेको सुमाइना थीबे फरे खोइगी मेन टॉपिक तम लासी
ꯍꯧꯖꯤꯛ ꯑꯣꯞꯁꯟꯒꯤ ꯃꯇꯥꯡꯁꯦ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯑꯣꯞꯁꯟꯒꯤ ꯗꯤꯐꯤꯅꯤꯁꯟꯁꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯒꯤ ꯗꯤꯐꯤꯅꯤꯁꯟꯁꯦ ꯌꯥꯝ ꯂꯥꯏꯅ ꯑꯥꯊ꯭ꯔ ꯍꯟꯕꯗ ꯈꯤꯇꯪ ꯐꯔꯛ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯅꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯨꯅ खितंग लेर कोइरगा खरा हंद्रगदी खरा फरक ताइबा हौजी ऑप्शन दा मयामना ट्रेड तौनैने तौनैजे सही अमा ट्रेड तौबदा सही म फाजिलब मीजे सी फौबदा ऑप्शन की डिफिनिशन खंगदबा मयाम अम लैरि मोइरांग लोमदा कैफा रोड आइना अमा लै हारिबा कैफा रोड आइसे मतम अमददी मोइरांग बाजार से हाना चलंबा लमखाइ रोमदगी चलंबदो अदु चलरोय दुगी कैफा रोड तो मेन रोड ओइना चलादौ हौजिसु मेन रोड ओलाबनिको ओइनो फजना कोइला थारग ओलाबनि अदु मतम अमददी अदुना हेनो ओइरनेबा खोइगे कुंबी रोम चटपै लंबी जदुदै लोइ चखिदुनिबा अदो ngasideने सही खरगी ममांगदा हारिबा कैफा रोड हाबसे गाड़ी संगबा यारमदे हाबदी चुमनगी खोंग लंबी की टाइपता लेरंबा हाइतारे अदुगा नाकन नाकनदना पाथी कुंथी ओइना लेरंबा हाइतारेको फार्म गुमा पाट की फार्म गुमा लेबा अदुबो हाइदी कैनोरोमदगी लमखाइ रोमदगी मोइरांग बाजार संगबसी याम सिनबना मरम ओरगा सरकारना अनौबा कैनो अमा हाइतारे पॉलिसी अमा सेमतोगा कुंबीरोम चटपगी लंबी से अदुदगी ओइना फावरगा चटलनीना मोइना नौना सेमकपने अदा मतमदुदा खोंग लंबी ओइना लेरबा मतमदा अदाई मफमदो लमगी वैल्यू से अदुकी मतिक नेममे अदुबु इखंग खंगौदना सरकारगी अदुम पॉलिसी अमा लापदगी हौजिकति लमगी वैल्यू से अंगपक फंगना मथा काग्रे को कयाम काबनो हाबदुदी अइनासु खंगद्रेको तौबदबु न खल्लगा येंगोदना हाना खोंग लंबी मचा अमा लेरमबदो हाईवे ओलाबने अदुई तारगदी लमगी वैल्यू दो क्याम कारमबन्यो खोइ मानबगी लम लै मतम अमददी आई काउदी काउरेको मोइना खरा लैगिबने पैसा मसिंगदी अदो माना हाइबदा मोइगी लमदो हौजी लुपा करोड़ अनी की वैल्यू ओइरेन हाइय ग्यान तारेको हौजिकी कैफा रोड तुगी मतांगदा बापना साबो वारी म लीगे कैफा रोड से खोंग लंबी ओइरिङै मतमदो अदा अइनदी हारिबा कैफा रोड से हाईवे ओइरनी काइसे अइना सिगी पाउ से अइना खंगेना लौरसे हाइबदी अइना सरकार खरा नक्सिनबा मी ओइबगिनेना लौरसेको अदुबो मी अतैदि खंगदबा हाइतारेको अदो मतमदुदा लमदुगी वैल्यू अम लैजरमगनेब फार्म दो मोइगी फार्म दो लौ संगम अमदा लुपा लाख अमा पीरेन लौरसेबको लाइनबने अइना लुपा लाख अमा पीरेजे लाख अमा कैसु ओइरमोय हेलमबसोय वालमबसोय खंगदिको अदा अइना सिगी मफम से हाईवे ओइरकनी हाबगी पाउसे पुरादी कंफर्म दि तादबा हाइतारे तबुदबु था अहुम सिगी मनुंगसिददी कंफर्म से तारदौ हाबदी खोइगी पाउचेदा था अहुम सि मनुंगदा थोरअदबा हाइतारे सि मफम से स्माइन तौरनी कान दुगी व्यू अमने को अदो कईगुंबा हाइबा पाउदो हेक लाखि तारगदी लुपा लाख अमा पिरंबा लमसे अदुगी मतिक तांगने लाख 5 दैना 10 फौ यौरकपा याय हाइदी हाईवे ओइद्रबनिनको तांद्रिङैसिदा लुपा लाख अमा पिरिङैसिदको पाउसु लाक्त्रिङैदा अइना ऑप्शन ट्रेडिंग की कंसेप्ट से सिनरगा अइना पैसा मैम तानबे याय ग्यान तारेको अदुगमो अइसे याम लाइरबा मी अमने लौरसे अइगोंदा लुपा 30 देना लैत्रे लौरसे पुफमसु लैत्रे लौरसेको लमगी वैल्यूना लुपा लाख अमा संगम अमदा अदुगा अइगोंदा लैरिसिना लुपा 30 खतनेब लुपा लाख पीबा पोतो 30 सिना कैसु लैबदी यारोइदना अदुननी ऑप्शन की ट्रेडिंग जे लाखदोइसिको अदुगा फार्मर अमा मागी लम खरा योलेने लौरसेने संगम अमदा लुपा लाख अमगी वैल्यू दको लम योलिबा मपुदुगा आइगा करिगुंबा याना सी अमा साइन तवे मदुदी कमाय तवे कानिदा अइना लमदो आई लैजरगे कका तबुदबु हौजिकति लैगिरोय लमसे था अहुमगी मनुंगसिदा लैकेन ग्यान तारेको मरमदी पाउदो था अहुमसिगी मनुंगसिदा लाखदोनिको अदो कंडीशन अमदी यानासे सिदि सी सिदा साइन तौनसे हाइदुनिको अइना हौजिकसे कगागी लौ संगम अहुम लैरे लौरसे लौ संगम अमदा आई लुपा 10 एडवांस पीगेन को अइगोना 30 खतने लैसे संगम अहुमगी 10 अहुमनेना 30 तारे अदुगा था अहुम सिगी मनुंगदा आई ककागी लौसे सुंसोय सोयदना आई लैगनी को अदुबु करिगुंबा आइदा था अहुम सिगी मनुंगसिदा लैहौदबा तारबा अदुइ तारगदी एडवांस तो कगाई सुम ओइजगरो करिगुंबा लैदा तारगदी सिगी कंडीशन सिदको अदुबु से संगम अहुम सिगी ककादा लुपा 30 से एडवांस थमगे
ꯊꯥ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯀꯥꯅ ꯌꯣꯟꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯂꯝꯁꯦ ꯑꯗꯨꯁꯨ ꯃꯃꯟꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯃꯜ ꯂꯨꯄꯥ ꯂꯥꯈ ꯑꯃꯁꯤꯗ ꯀꯣ ꯑꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯌꯥꯕ ꯇꯥꯔꯒꯗꯤ ꯏꯕꯥꯅꯤ ꯀꯣꯟꯇ꯭ꯔꯦꯛ ꯑꯃ ꯁꯥꯏꯟ ꯇꯧꯅꯅꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯥꯏꯗꯤ ꯂꯩꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯒꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯗꯥꯏꯔꯦꯛ ꯂꯝꯗꯣ ꯂꯩꯕꯗꯤ ꯅꯠꯇꯦꯕ ꯗꯥꯏꯔꯦꯛ ꯂꯩꯇ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯑꯃꯗꯅꯦꯕ ꯑꯩꯅ ꯂꯩꯅꯩꯁꯦ ꯁꯤꯁꯤꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯤꯅꯦꯕ ꯑꯣꯞꯁꯟ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯀꯟꯁꯦꯞ ꯈꯔ ꯑꯩ ꯁꯤꯟꯅꯒꯦ ꯂꯝꯁꯤꯅꯅꯦ ꯑꯟꯗꯔꯂꯥꯏꯌꯤꯡ ꯑꯦꯁꯦꯠ ꯍꯥꯏꯗꯨꯕꯨ ꯂꯝꯗꯨꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯂꯝꯗꯨꯒꯤ ꯄ꯭ꯔꯥꯏꯁꯇꯨꯅ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯈꯪꯉꯦꯀꯣ ꯑꯗꯣ ꯑꯩꯅ ꯄꯤꯈꯤꯕ ꯂꯝ ꯑꯃꯗ ꯄꯤꯈꯤꯕ ꯄ꯭ꯔꯤꯃꯤꯌꯝꯗꯣ ꯍꯥꯏꯕꯗꯤ ꯂꯝ ꯑꯃ ꯍꯥꯏꯗꯤ ꯂꯧ ꯁꯪꯉꯝ ꯑꯃ ꯍꯥꯏꯒꯗꯧꯕ ꯂꯧ ꯁꯪꯉꯝ ꯑꯃꯗ ꯄꯤꯈꯤꯕ ꯄ꯭ꯔꯤꯃꯤꯌꯝꯁꯦ ꯑꯦꯗꯚꯥꯟꯁꯇꯣ ꯂꯨꯄꯥ 10,000ꯅꯦꯗꯅ ꯍꯥꯏꯔꯤꯕ ꯑꯦꯗꯚꯥꯟꯁꯇꯣ ꯑꯗꯨꯗꯨꯕꯨ ꯑꯣꯞꯁꯟꯗ ꯄ꯭ꯔꯤꯃꯤꯌꯝ ꯍꯥꯏꯔꯒ ꯈꯪꯅꯩꯌꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯇ꯭ꯔꯦꯠꯇꯣ ꯇ꯭ꯔꯦꯠ ꯍꯥꯏꯗꯤ ꯂꯩꯕ ꯌꯣꯟꯕ ꯇꯧꯅꯕꯅꯤꯅ ꯍꯥꯏꯔꯤꯕ ꯀꯣꯟꯇ꯭ꯔꯦꯛꯇꯣ ꯃꯥꯁꯦ ꯀꯔꯝ ꯀꯥꯟꯗ ꯑꯦꯛꯁꯄꯌꯔ ꯑꯣꯏꯅꯤ ꯀꯥꯟꯗ ꯊꯥ ꯑꯍꯨꯝꯁꯤꯗ ꯑꯦꯛꯁꯄꯌꯔ ꯑꯣꯏꯗꯣꯏꯅꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯊꯥ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯒꯨꯗ ꯅ꯭ꯌꯨꯁꯇꯣ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯅ ꯂꯝꯗꯣ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯒ ꯒꯨꯗ ꯅ꯭ꯌꯨꯁꯇꯣ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯩ ꯂꯩꯔꯔꯣꯏ ꯑꯩ ꯂꯨꯄꯥ 30,000 ꯃꯥꯡꯒꯅꯦꯕ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯂꯣꯏ ꯑꯣꯏꯒꯅꯦꯕ ꯑꯩꯅ ꯄꯤ ꯉꯝꯃꯔꯣꯏꯗꯕꯅꯤꯅ ꯑꯗꯨꯕꯨ ꯒꯨꯗ ꯅ꯭ꯌꯨꯁꯇꯣ ꯂꯥꯛꯇꯥꯔꯒꯗꯤ ꯂꯨꯄꯥ ꯂꯥꯈ ꯄꯤꯔꯝꯕ ꯂꯝꯁꯦ ꯂꯨꯄꯥ ꯂꯥꯈ 10ꯗ ꯌꯧꯈꯤꯗꯣꯏꯅꯦꯕ ꯍꯥꯏꯋꯦ ꯑꯃ ꯂꯥꯛꯄ ꯍꯥꯏꯁꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯇꯣꯞꯄ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯈ 10ꯗ ꯂꯩꯒꯦ ꯍꯥꯏꯕ ꯃꯤ ꯊꯣꯔꯛ ꯇꯥꯔꯒꯗꯤ ꯃꯥ ꯄꯨ ꯂꯥꯛꯑꯒ ꯅꯨꯄꯥꯗꯨꯗꯩ ꯂꯨꯄꯥ ꯂꯥꯈ 3 ꯂꯧꯔꯒ ꯐꯥꯔꯃꯔꯗꯨꯗ ꯂꯨꯄꯥ ꯂꯥꯈ 3ꯗꯣ ꯄꯤꯔꯒ ꯂꯧꯗꯨ ꯂꯩꯔꯅꯤꯀꯣ ꯂꯧꯗꯨ ꯂꯩꯔꯒ ꯍꯥꯏꯔꯤꯕ ꯂꯧꯗꯣ ꯁꯪꯒꯝ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ 10 ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯌꯣꯟꯁꯤꯟꯗꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯪꯒꯝ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ 10 ꯑꯣꯏꯇꯥꯔꯒꯗꯤ ꯂꯨꯄꯥ ꯂꯥꯈ 30ꯗꯅꯦꯕ ꯌꯣꯟꯗꯣꯏꯁꯦ ꯑꯗꯣ ꯑꯩ ꯂꯨꯄꯥ ꯀꯌꯥ ꯇꯣꯡꯅꯤꯗꯣ ꯑꯩ ꯍꯣꯠꯂꯛꯀꯦꯀꯣ ꯃꯃꯥꯡꯗ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯅ ꯀꯣ ꯌꯥꯅ ꯀꯣꯟꯇ꯭ꯔꯦꯛꯇꯨ ꯏꯟꯅꯕ ꯃꯇꯝꯗ ꯁꯪꯒꯝ ꯑꯃꯗ ꯂꯨꯄꯥ 10,000 ꯊꯤꯈ꯭ꯔꯕꯅꯦꯕ ꯍꯥꯏꯕꯗꯤ ꯂꯨꯄꯥ 30,000 ꯊꯤꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯂꯨꯄꯥ ꯂꯥꯈ 3ꯅꯦꯕ ꯑꯩꯅ ꯑꯃꯨꯛ ꯐꯥꯔꯃꯔꯁꯤꯗ ꯄꯤꯔꯤꯁꯦ ꯑꯗꯣ ꯇꯣꯇꯦꯜ ꯐꯥꯔꯃꯔꯁꯤꯗ ꯑꯩꯅ ꯂꯨꯄꯥ ꯀꯌꯥ ꯇꯣꯇꯦꯜ ꯄꯤꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯂꯥꯈ 3ꯒ 30,000ꯅꯦꯕ ꯄꯤꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯂꯧꯗꯣ ꯑꯩꯅ ꯂꯨꯄꯥ ꯀꯌꯥꯗ ꯌꯣꯟꯒꯦ ꯍꯥꯏ ꯀꯥꯟꯗ ꯅꯨꯄꯥꯗꯨꯗ ꯂꯨꯄꯥ ꯂꯥꯈ 30ꯗꯅꯦꯕ ꯌꯣꯜꯂꯤꯁꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯅꯦꯠ ꯄ꯭ꯔꯣꯐꯤꯠꯁꯦ ꯂꯨꯄꯥ ꯂꯥꯈ 23ꯒ 30,000 ꯇꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯗꯤ ꯂꯥꯈ 30ꯗꯨꯗꯒꯤ ꯐꯥꯔꯃꯔꯗ ꯄꯤꯈꯤꯕ ꯂꯥꯈ 3ꯒ 30,000ꯗꯣ ꯈꯥꯏꯗꯣꯛꯅꯔꯒ ꯁꯤꯗꯤ ꯐꯖꯅ ꯌꯥꯝꯈ꯭ꯔꯦꯀꯣ ꯍꯥꯏꯕꯗꯤ ꯂꯨꯄꯥ ꯂꯥꯈ ꯄꯤꯔꯝꯕꯗꯨꯅ ꯂꯨꯄꯥ ꯂꯥꯈ 10 ꯌꯧꯈ꯭ꯔꯦꯅ ꯈꯟꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯌꯥꯝꯗꯤ ꯐꯖꯅ ꯌꯥꯝꯈ꯭ꯔꯦ ꯑꯗꯣ ꯑꯣꯞꯁꯟ ꯇ꯭ꯔꯦꯗꯤꯡ ꯇꯧ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯐꯪꯅꯤ ꯀꯥꯏꯅ ꯈꯜꯂꯨꯅꯨꯀꯣ ꯌꯥꯝ ꯊꯤꯅ ꯂꯨꯔꯖꯥꯠꯅꯦ ꯁꯤꯒꯤ ꯀꯟꯁꯦꯞꯁꯤꯅꯤ ꯑꯣꯞꯁꯟ ꯍꯥꯏꯅ ꯍꯥꯏꯅꯔꯤꯁꯦ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯠꯁꯤꯗꯀꯣ ꯇ꯭ꯔꯦꯠ ꯍꯥꯏꯕꯗꯤ ꯂꯩꯕ ꯌꯣꯟꯕ ꯇꯧꯅꯕꯁꯤꯅꯤꯀꯣ ꯑꯩꯁꯤꯅ ꯑꯣꯞꯁꯟ ꯕꯥꯌꯔ ꯍꯥꯏꯔ ꯈꯪꯅꯩꯌꯦꯕ ꯑꯗꯨꯒ ꯂꯝ ꯌꯣꯜꯂꯤꯕ ꯅꯨꯄꯥꯗꯨꯅ ꯑꯣꯞꯁꯟ ꯁꯦꯂꯔ ꯍꯥꯏꯔꯒ ꯈꯪꯅꯩꯌꯦꯕ ꯒ꯭ꯌꯥꯟ ꯇꯥꯅꯤꯀꯣ ꯑꯩꯅ ꯑꯣꯞꯁꯟ ꯕꯥꯌꯔ ꯍꯥꯏꯕꯁꯦ ꯑꯩꯅ ꯄ꯭ꯔꯤꯃꯤꯌꯝꯗꯅꯦꯕ ꯃꯥꯒꯤ ꯂꯝꯗꯣ ꯂꯩꯕꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯏꯟꯅꯩꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯄ꯭ꯔꯤꯃꯤꯌꯝ ꯄꯤꯔꯒ ꯂꯝ ꯂꯩꯕꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯏꯟꯅꯔꯤꯕ ꯑꯩꯁꯦ ꯁꯤꯅ ꯑꯣꯞꯁꯟ ꯕꯥꯌꯔ ꯑꯗꯨꯒ ꯂꯝ ꯌꯣꯜꯂꯤꯕ ꯃꯥꯅ ꯑꯣꯞꯁꯟ ꯁꯦꯂꯔ ꯁꯤ ꯀꯟꯁꯦꯞꯁꯤꯃ ꯈꯪꯉꯣ ꯑꯣꯞꯁꯟ ꯇ꯭ꯔꯦꯗꯤꯡꯒꯤ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯏꯟꯁꯨꯔꯦꯟꯁꯁꯦ ꯀꯣ ꯀꯔꯝꯍꯥꯏꯅ ꯏꯟꯁꯨꯔꯦꯟꯁꯁꯦ ꯑꯣꯞꯁꯟ ꯇ꯭ꯔꯦꯗꯤꯡꯒꯤ ꯃꯑꯣꯡ ꯑꯣꯏꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯏꯁꯥꯅ ꯈꯪꯖꯔꯣ ꯑꯣꯞꯁꯟꯁꯤꯗ ꯃꯌꯥꯝꯅ ꯇ꯭ꯔꯦꯠ ꯇꯧꯅꯔꯤꯁꯦ ꯃꯦꯟ ꯑꯣꯏꯅ ꯃꯔꯝ ꯑꯅꯤꯈꯛꯀꯤꯅꯤ ꯑꯍꯥꯟꯕꯗ ꯁ꯭ꯄꯦꯀꯨꯂꯦꯁꯟ ꯍꯥꯏꯕ ꯑꯃꯒ ꯑꯅꯤꯁꯨꯕꯗ ꯍꯦꯗꯖꯤꯡ ꯍꯥꯏꯕ ꯑꯃꯒ ꯁ꯭ꯄꯦꯀꯨꯂꯦꯁꯟ ꯍꯥꯏꯕꯗꯤ ꯃꯥꯅ ꯗꯥꯎ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦꯀꯣ ꯗꯥꯏꯔꯦꯛ ꯗꯥꯎ ꯌꯦꯡꯕ ꯍꯥꯏꯕꯁꯨ ꯌꯥꯗꯦꯀꯣ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯔꯀꯦꯠꯁꯦ ꯑꯞꯇ ꯇꯥꯅ ꯆꯠꯈ꯭ꯔꯅꯤ ꯅꯠꯇ꯭ꯔꯒ ꯗꯥꯎꯟꯗ ꯇꯥꯅ ꯆꯠꯈ꯭ꯔꯅꯤ ꯀꯥꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯂꯝꯒꯤ ꯋꯥꯔꯤꯗꯨꯗ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯇꯣ ꯑꯞꯇ ꯇꯥꯅ ꯆꯠꯈꯤꯅꯤ ꯀꯥꯏꯅ ꯃꯥꯅ ꯈꯟꯖꯕ ꯑꯃ ꯈꯜꯂꯛꯏꯗꯅ ꯑꯗꯨꯒꯤ ꯈꯟꯖꯕꯗꯣ ꯀꯩꯒꯨꯝꯕ ꯆꯨꯝꯕ ꯃꯇꯝꯗ ꯄꯩꯁꯥ ꯃꯌꯥꯝ ꯐꯪꯒꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯁꯁꯦ ꯐ꯭ꯌꯨꯆꯔꯗ ꯍꯥꯏꯇꯥꯔꯦ ꯐ꯭ꯌꯨꯆꯔ ꯍꯥꯏꯗꯤ ꯇꯨꯡꯗ ꯌꯥꯝꯅ ꯀꯥꯈꯤꯅꯤ ꯀꯥꯏꯅ ꯈꯟꯕ ꯃꯇꯝꯗꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯞꯁꯟꯁꯦ ꯇ꯭ꯔꯦꯠ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏꯑꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯁꯤꯁꯤꯕꯨ ꯁ꯭ꯄꯦꯀꯨꯂꯦꯁꯟ ꯍꯥꯏꯔꯒ ꯈꯪꯅꯩꯑꯕ ꯑꯗ ꯃꯥꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯑꯣꯏꯔꯛꯇ꯭ꯔꯒꯗꯤ ꯃꯥ ꯄꯩꯁꯥ ꯃꯥꯡꯒꯗꯣꯏꯅꯤ ꯑꯣꯏꯔꯒꯅ ꯄꯩꯁా ꯇꯣꯡꯒꯗꯣꯏꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯞꯁꯟꯁꯦ ꯍꯦꯗꯖꯤꯡꯗꯁꯨ ꯁꯤꯖꯤꯟꯅꯩ ꯍꯥꯏꯗꯅ ꯑꯗꯣ ꯍꯦꯗꯖꯤꯡ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯁꯤ ꯍꯥꯟꯅ ꯑꯩ ꯇꯦꯟꯇꯛꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯝꯒꯦ ꯍꯦꯗꯖꯤꯡ ꯍꯥꯏꯕꯗꯤ ꯁꯝꯕꯜ ꯍꯥꯏꯕꯅꯦꯕ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯦꯅ ꯈꯜꯂꯁꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯊꯥꯔꯦꯅ ꯈꯜꯂꯁꯤꯀꯣ ꯑꯗ ꯑꯩꯅ ꯁꯝꯕꯜ ꯈꯥꯔꯤꯁꯦ ꯑꯩ ꯍꯦꯗꯖꯤꯡ ꯇꯧꯔꯤꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯦꯗꯖꯤꯡ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯝꯕ ꯉꯝꯗꯕ ꯔꯤꯛꯁꯁꯤꯡꯗꯣ ꯑꯁꯤꯁꯦ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ
ꯇꯧꯕꯁꯤꯕꯨ ꯍꯦꯖꯤꯡ ꯇꯧꯕ ꯀꯧꯋꯦꯕ ꯁꯝꯕꯟ ꯈꯥꯕꯁꯦ ꯍꯥꯏꯕꯗꯤ ꯇꯝꯕ ꯉꯝꯗꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯝꯕꯟꯗꯣ ꯈꯥꯗ ꯇꯥꯔꯒꯗꯤ ꯁꯟ ꯃꯌꯥꯝ ꯂꯥꯛꯑꯒ ꯍꯨꯏ ꯃꯌꯥꯝ ꯂꯥꯛꯑꯒ ꯅꯩꯈꯤꯕ ꯌꯥꯏꯗꯅ ꯑꯩꯒꯤ ꯏꯪꯈꯣꯜꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯄꯨꯂꯞ ꯃꯥꯡꯉꯦꯅ ꯇꯝꯕ ꯉꯝꯗꯦꯗꯅ ꯁꯟ ꯆꯪꯕ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯇꯝꯕ ꯉꯝꯗꯕ ꯄꯣꯠꯇꯣ ꯑꯗꯨ ꯊꯣꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯝꯕꯟ ꯈꯥꯏꯅꯦꯕ ꯁꯤꯁꯤꯕꯨ ꯍꯦꯖꯤꯡ ꯍꯥꯏꯔꯒ ꯈꯪꯅꯩꯕꯀꯣ ꯑꯗꯨꯅ ꯍꯦꯖꯤꯡ ꯇꯧꯕ ꯃꯇꯝꯗ ꯄꯩꯁా ꯈꯔꯕꯨꯗꯤ ꯇꯤꯡꯅꯤꯀꯣ ꯍꯥꯏꯕꯗꯤ ꯁꯝꯕꯟ ꯈꯥꯕ ꯍꯥꯏꯕꯁꯦ ꯋꯥ ꯈꯔ ꯇꯤꯡꯅꯤ ꯋꯥ ꯍꯥꯏꯁꯦ ꯄꯩꯁꯥꯅꯤ ꯑꯗꯒꯤ ꯃꯤ ꯈꯔ ꯅꯦꯛꯀꯅꯤ ꯑꯗꯨꯅ ꯄꯩꯁꯥ ꯃꯆꯥ ꯑꯃꯗꯤ ꯇꯤꯡꯅꯤꯕ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯄꯩꯁꯥꯗꯨꯒꯤ ꯀꯥꯟꯅꯕꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯒꯤ ꯏꯪꯈꯣꯜꯗꯣ ꯄꯨꯡꯃꯥꯡ ꯃꯥꯡꯒꯗꯕꯗꯣ ꯃꯥꯅ ꯀꯜꯂꯤꯗꯅ ꯁꯤꯁꯤꯅꯦ ꯍꯦꯖꯤꯡ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯣ ꯑꯣꯞꯁꯟꯗꯁꯨ ꯍꯦꯖꯤꯡ ꯇꯧꯕ ꯌꯥꯏꯕ ꯑꯦꯛꯖꯥꯝꯄꯜꯁꯦ ꯏꯟꯁꯨꯔꯦꯟꯁꯁꯦ ꯑꯣꯞꯁꯟꯅꯤ ꯍꯥꯏꯈ꯭ꯔꯦꯗꯅ ꯑꯗ ꯑꯩꯅ ꯑꯩꯒꯤ ꯀꯥꯔꯒꯤ ꯏꯟꯁꯨꯔꯦꯟꯁ ꯑꯃ ꯌꯥꯎꯔꯦꯅ ꯈꯜꯂꯁꯤꯅꯦ ꯆꯍꯤ ꯑꯃꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯃꯉꯥ ꯍꯨꯜꯂꯦꯅ ꯈꯜꯂꯁꯦꯕ ꯑꯩ ꯀꯥꯔꯗꯨꯒꯤ ꯏꯟꯁꯨꯔꯦꯟꯁꯇꯨꯒꯤ ꯁꯤꯁꯤꯕꯨ ꯄ꯭ꯔꯤꯃꯤꯌꯝ ꯀꯧꯋꯦꯕ ꯁꯤꯒꯤ ꯂꯤꯁꯤꯡ ꯃꯉꯥꯁꯦ ꯑꯁꯤꯒꯤ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯅ ꯑꯩ ꯊꯤꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯔꯤꯛꯁ ꯈꯔ ꯑꯩꯅ ꯍꯦꯖꯤꯡ ꯇꯧꯔꯤꯅꯦꯕ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯀꯥꯔꯁꯤꯅ ꯆꯍꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯅꯤꯀꯣ ꯉꯁꯥꯏ ꯁꯟ ꯆꯪꯕꯗꯨꯒꯨꯝꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯗ ꯑꯃꯥꯡ ꯑꯇꯥꯁꯤꯡꯗꯣ ꯑꯩꯅ ꯄꯨꯊꯣꯛꯑꯒ ꯒꯥꯔꯤꯗꯨ ꯁꯦꯝꯗꯣꯔꯤꯕ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯏꯟꯁꯨꯔꯦꯟꯁ ꯑꯃ ꯌꯥꯎꯈꯤꯕ ꯇꯥꯔꯒꯗꯤ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯆꯪꯗꯣꯔꯦꯅ ꯈꯜꯂꯁꯤꯅꯦ ꯁꯦꯝꯕ ꯃꯇꯝꯗ ꯒꯥꯔꯤꯗꯣ ꯍꯥꯏꯔꯤꯕ ꯂꯨꯄꯥ ꯂꯥꯛ ꯑꯃꯗꯣ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤꯅ ꯄꯨꯊꯣꯛꯈꯤꯗꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯤꯁꯤꯅꯦ ꯍꯦꯖꯤꯡ ꯇꯧꯕ ꯍꯥꯏꯁꯦ ꯈꯪꯉꯕ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯅ ꯀꯌా ꯊꯤꯕ ꯂꯨꯄꯥ ꯂꯤꯁꯤꯡ ꯃꯉꯥ ꯊꯤꯕ ꯑꯗꯨꯗꯨꯒ ꯀꯩꯗꯧꯕ ꯀꯔꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯇꯣ ꯊꯣꯛꯄ ꯃꯇꯝꯗ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤꯗꯨꯅ ꯂꯣꯏꯅ ꯁꯦꯝꯈꯤꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯣ ꯑꯦꯛꯁꯄꯤꯌꯥꯔꯤꯗꯨꯅ ꯀꯩꯅꯣ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗꯨꯗ ꯈꯪꯉꯦꯀꯣ ꯁꯤꯁꯤꯅꯦ ꯑꯣꯞꯁꯟꯅ ꯍꯦꯖꯤꯡ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯩꯁꯦ ꯁꯤꯗꯩꯁꯤꯗ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯔꯤꯕ ꯑꯩꯁꯦ ꯑꯣꯞꯁꯟ ꯕꯥꯏꯌꯔ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯗꯨꯒ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤꯁꯤꯅ ꯑꯣꯞꯁꯟ ꯁꯦꯂꯔ ꯍꯥꯏꯔꯒ ꯈꯪꯅꯩ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯀꯣ ꯑꯗꯣ ꯀꯔꯝ ꯍꯥꯏꯅ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤꯒ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯕꯁꯦ ꯑꯣꯞꯁꯟ ꯍꯥꯏꯕꯗꯤ ꯑꯣꯞꯁꯟꯒꯤ ꯇ꯭ꯔꯦꯗꯤꯡꯒꯤ ꯃꯑꯣꯡꯁꯤꯒ ꯃꯥꯟꯅꯔꯤꯅꯣ ꯍꯥꯏꯕꯗꯣ ꯏꯁꯥꯅ ꯐꯖꯅ ꯃꯨꯟꯅ ꯈꯟꯕꯤꯔꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯁ꯭ꯇꯣꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯅꯩꯅꯔꯤꯁꯤꯅ ꯑꯇꯣꯞꯄꯗꯅꯦꯕ ꯑꯣꯞꯁꯟꯒꯤ ꯑꯣꯡꯂꯤ ꯗꯦꯐꯤꯅꯤꯁꯟ ꯈꯪꯅꯕꯒꯤꯗꯃꯛꯇꯅꯦ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯀꯦ ꯑꯗꯨ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯄ꯭ꯔꯥꯏꯁ ꯀꯥꯏꯅ ꯂꯥꯛꯈꯤꯅꯤ ꯑꯗꯒꯤ ꯀꯣꯜ ꯀꯥꯏ ꯂꯥꯛꯀꯅꯤ ꯄꯨꯠ ꯀꯥꯏ ꯂꯥꯛꯀꯅꯦꯕ ꯑꯗꯨꯝꯕ ꯀꯟꯁꯦꯞꯁꯤꯡꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯁꯦꯝꯃꯛꯑꯒꯦ